India da COVID-19 gi anishuba wave lakpadagi Manipur dasu wave asi yorokle haina mipaina bahaure. Phibam asigi yanglaga Manipur Sarkar na checksing thaurang kya lokhatpa gi manungda air passenger screening tawa haure. National highway singda lakpa passenger sing screening tawa thaurang leire. Senapati jila manung phauba chadliba National Highway Imphal Dimapur lambi gi mau gate da mapandagi gari tongduna lakpa passenger sing amasung atai miwei sing COVID-19 screening tawnaba shemshare. Athuba matamda hauragani. Manipur dasu COVID-19 gi anishuba we lakpa harokpa shidigi matam kharagi mamangda positive case Leitabugum, Tauramba, Senapati Zilla dasu amuk nauna positive oiba machine khara helakpagum ure. Ngarang phawbada Jilla ashigi active case mari leire. Jilla shida punna positive oiba chatret humphumari gimanungda chatret yangkhaini pan naba phakre anina shikhre. Active case machine yamdre haiduna su checksing debadi yadri. Haujig ashi Senapati Zilla da kalengi matam khara changba haurabasu ayamba matamda ayukta nongchuba amasung nongshit yamna shitpana aingba phibam amadi mayoknari. Mashina maram oiraga nongchu nongshagi phibam hongba matam oibna makhal makha kayagi ana ayek thok rakpa yabagi akibasu leiri. COVID-19 laichat gi ani shuba wave laglibashi thingbada mateng oinaba Prime Minister Narendra Modi na vaccine kapthoknaba tika utsav lothokhiba ado Senapati Zilla dasu pangthokhi. Adobo hojiksu vaccine kapagi changdi khara nembagum uri. Maram aduna district administration na miyamda vaccine kapagi maru oibadu henna ningthinna khanghannaba hotnaba loinana miyamna su Masha Mashana Tograktuna vaccine Kaphobana Aphava Oigani. Laichet Ashigi Oirakdiba Phibam Ashigi Yanglaga State Sarkarna Lauthokiba Matung in Senapati Zilla dasu class 8 Phawbugi class Pumnamak Thingjinkhre. Lockdown gi matam adugumna online da class Taurabiyai. Class 9 dagi Hauraga College Thak Phawbugi di class Tauri. Amarumda CBSE gi class 10 exam cancel Taukre. Class 12 gi board exam na Yethokre. Amarumda Manipur gi board exam shingdi schedule Matung inna Panthokpa Yagidra Heba Ngamdri. Mashina Maheroishingda Pugning Leita daba ama pokhalle. Senapati Zilla ashi tungan ba Kanglup Hurup Mashing Yamna Laibana Harokumai Amashung Lohongbana Chingba Thoramkya Leptana Pangthokpa Jilla ama oiri. Handakta Jilengrong community ke Mahushada Chatharakpa Kumai Hekaza Heba community fishing Panthokhi. Zeko Turelda Miyam Punna Nga Phabagi Kumai Aduda Yangkhulen Amashung Akoibada Leiba Kungang Shingi Nupi Nupa Lishing Amagi Mathakta Sharuk Yaki. Kumai ashi haro tayamba phondokpa amasung miyam punna chamin thagminna bagi wafam khaktanatana kumai ashi panthograbadi tungda aphaba ngakta purakani amasung punchi phawba sanghangani haibagi thajanabi amasu lei kumai ashi numit mangani chathai adubu lakliba wafamdi haro kumai amasung miyam tinba thoram kya toina panthokpa ashida COVID-19 gi anishuba wave ga chunaribra haiba amasu khangthaba amachangai mahushagi chatnabi ngakpa ashi jat punamaki tangai Padaba Taupom Tokpa Taudangni Adubu Oiriba COVID-19 gi phibam ashiga chunaba maungda COVID appropriate behavior checking na ngakna chatpa tangai phade haina khali Senapati Zilla da hojik nong churiba ashi lomi shingi oinadi yamna haro ningaini mashina lo u shingugi thabaksing nganna hawhannabagi tangjar ama pire lebak phabana hojik phawbadi amang ata yamna thokhanba len yawba nong nungshit tawbugi paulaitri COVID-19 gi anishuba wave laglabasu natraga tungda ahum shuba wave ama lakpa tarabasu miyamdi hingdaba yadabnina nongma gi mathau leptana adumak pangthokpa tabne adobu mashida COVID na shokhanba ngamdanaba ekhoi isha na khangna COVID gi protocol sing ngakna chatpatai madutana ekhoi laichat ashigi nangthoktuna hingba ngamgani